Hello ma'am, finally jaure ko akhoi se asise Assam gi last border ni ma'am border station oiriba ko mukong sele kai mare mai pronounce se phajana isu bhab ta adre adu do sike gi kumdharaga akhoi se mu pasi ga ta na chaturi ne ba do gari ama book taure akhoi se sike gi dum gari phara di wara ne na akhoi na hotel book to bodo du gi mapu du ga haina raga mana gari ama thare samaina bolero angkha duga siga muk chali ni akhoi se thakjam na 1 hour muk ni ko chali se dusigi lambi se ma'am ubadaina akta khoi sunai degi silchar lakpagi lambi do adu pura man bagi wani ko haidi lei bajum lei kai class se ubada jaure ma'am tal manung da ware phajara ware phajana ma'am lambi se pung ama bai road pung lai ko train da loiraga amu khidak lo bum du ko sidai na lai se ma'am mainly pasighat da khoi ayurvedic hidak pi banu pi ang khalai banya ba adu gi ni pi do jeng ga na lak banya ba ise ado khoi se fresh oi loiraga mu chatlani adu manakta masa saturday pi hai ba ko hidak se ado khoi di ado sunga se chatlaga am ta jeng thoge ngasi phange numit du ga hidak phang da ba su yawe na hai ba ko aduna ma'am hotel jaure dia papa le bu ga khoi ga thakare ko I thakdri dia papa ma cha thakane na cha order daure dia gi na sangom aina ngarang purakpa cake ka tan ga sigoi sina cha ra ne ba ko to ai mu thakhe ge le bu me hi se ai saru ki green tea pore si go na tha aska ma thom taura thokle se duwa da na chapal dong ma cha chapal dong Dua ada phi matek lai la sina mamai te thoro sa bi phare mi no mamai te tho mayam le saloi raga thokle khoi hum se hotel lagi ko doctor mafam duga hana chadu ragi aina do kari hairakpa chalaga meli saturday di hidak pi na haye do ngasi se friday ni ba ko khoi na sali se mai hidak pi ben mitti nati ba do isu yang asli ma'am kari hairakpa tom da sale ma'am tom na te magic auto da du oi na phangya ba kwa ne gi auto do phangya sai se moi hil le dia samai na ko di oi beni adu do ko no me ai di auto se ka tappa se ka wi ne ba do auto se na pura sale ta on de gi ma pham do mafam da jauraga da phada masol ma'am jon haure ba daw de ba hoi auto re amana se ki na ta sal la lai re ma pa ta su da nai won su dan ta wi ang ki da na phong ga daw de jaure ma'am di la ga lai re ai da su da lai ko pa ma ku pa yo su da lai re woi na hana tuesday ra mani wednesday to saturday woi ga re mai se di asa khat khare amang da pa mi nga ta lai Akhoi se number salamaga thokle ko ngasi hayeng gi ngasi dagi ba number bu 77 jo hore 71 78 na 81 baw akhoi gi ado gari su leitre thoklaga gari su thado khare kui doi mare na ngasi sumi mi am hidak pina hori jeng hori ngasi gi sit full loi re khudam amni manung da mi Gari su thado khare ma'am akhoi se auto ram lakpada do hotel gi mapu tu da phone tau gi ko gari am tang thara u aina khoi dum swai akoi base dum khara jeng age ngasi do doctor do yeng drabani naina horen sandha na do gi bazar do ina tor taurani bazar tor si ko sandha na duai dum dinner tauraga chang bazar na pham sigala di kamai tawi do khara di jeng batare na sukjam wana laga ahing da lai ba train ni akhoi train se ma pong ni mai jum de ge ahing ga thokse rakri am theng na adu ma'am isagi gari na ta bahai se ko nung di nungai te se gari do tharani chakhrabani hairaga akhoi se akha kuina 40 minutes mungai nei ko lepaga dusu ko ma dei se mamang da dukan am khalai rami adu da pham me upai leita na waman gi na ko gi turen se ma'am saina da gi tarak ba ising ne ko akhoi se mana driver ama gari ama hire tawraga satle ba ko atang koi da se hidak su phangdrabani na ina among na lak su phangaroi da mafam ne na koi ba thokle
ꯂꯝꯕꯤꯁꯦ ꯐꯖꯔꯦ ꯆꯤꯡꯂꯛ ꯂꯝꯕꯤꯁꯦ ꯆꯠꯃꯟꯅꯗꯤ ꯑꯅꯧꯕ ꯑꯣꯏꯗ꯭ꯔꯦꯗ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯦ ꯆꯠꯃꯟꯅ ꯑꯅꯧꯕ ꯑꯣꯏꯔꯤꯕꯣ ꯅꯪꯉꯣꯟꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯂꯝꯕꯤꯁꯦ ꯍꯥꯐꯂꯣꯡ ꯂꯝꯕꯤꯗ ꯂꯥꯛꯃꯟꯈꯤꯗꯅ ꯆꯤꯡ ꯂꯝꯕꯤ ꯐꯖꯕꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅꯃꯛ ꯑꯣꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯖꯩ ꯑꯔꯨꯅꯥꯆꯜꯁꯤꯁꯨ ꯆꯤꯡ ꯉꯥꯛꯇꯅꯤꯗ ꯀꯗꯥꯏ ꯐꯨꯠ ꯂꯩꯒꯦꯅꯦ ꯑꯣ ꯑꯗꯩ ꯆꯤꯡꯖꯥꯁꯤꯒ ꯆꯠꯄꯒ ꯂꯥꯛꯏꯕ ꯁꯤꯒꯤ ꯆꯤꯡꯖꯥꯁꯤꯒ ꯆꯠꯄꯒ ꯂꯥꯛꯑꯒ ꯁꯤꯒ ꯄꯣꯠ ꯌꯣꯜꯂꯤꯉꯩꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦꯕ ꯚ꯭ꯌꯨ ꯄꯣꯏꯟꯅꯦꯕꯀꯣ ꯃꯤ ꯃꯌꯥꯝ ꯒꯥꯔꯤ ꯂꯦꯞꯄꯤ ꯇꯨꯔꯤꯁ ꯉꯥꯛꯇ ꯑꯣꯏ ꯃꯥꯜꯂꯦ ꯃꯤ ꯃꯌꯥꯝ ꯒꯥꯔꯤ ꯂꯦꯞꯅꯔꯒ ꯄꯣꯠ ꯂꯩꯅꯔꯤ ꯑꯗꯩꯗꯤ ꯄꯣꯏꯟ ꯌꯦꯡꯅꯔꯤ ꯐꯣꯇꯣꯒꯁꯨ ꯀꯥꯞꯅꯔꯤꯀꯣ ꯃꯤ ꯃꯌꯥꯝ ꯚ꯭ꯌꯨ ꯄꯣꯏꯟꯅꯦ ꯁꯤꯁꯦ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯐꯖꯅ ꯇꯥꯏ ꯁꯤꯗꯒꯤ ꯇꯨꯔꯦꯟꯁꯦ ꯇꯨꯔꯦꯟꯁꯦ ꯏꯁꯤꯡ ꯆꯦꯟꯕ ꯐꯖꯅ ꯇꯥꯏ ꯀꯣꯝꯂꯥ ꯐꯖꯅ ꯊꯣꯛ ꯃꯥꯜꯂꯦ ꯀꯣꯝꯂꯥ ꯐꯦꯁꯇꯤꯚꯦꯜꯒ ꯇꯧꯋꯤ ꯍꯥꯏꯕꯅꯤ ꯑꯣꯔꯦꯟꯖꯀꯤ ꯀꯣꯝꯂꯥꯁꯦ ꯊꯨꯝꯃꯣꯛꯇꯒ ꯍꯥꯞ ꯌꯣꯜꯂꯤ ꯊꯨꯝꯃꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯤ ꯀꯃꯥꯏꯅ ꯀꯨꯝꯃ ꯐꯣꯇꯣ ꯀꯥꯞꯄꯨꯅꯤ ꯀꯨꯝ ꯉꯝꯗꯣꯏꯕ ꯁꯤ ꯀꯥꯞꯄ ꯐꯖꯗꯣꯏꯕ ꯏꯁꯤꯡꯁꯦ ꯐꯖꯅ ꯀꯟ ꯆꯦꯜꯂꯦ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯀꯤꯕꯨ ꯀꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯒꯤ ꯀꯣꯏꯐꯝꯅꯦ ꯑꯩꯅ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯑꯦ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯅꯤꯗ ꯑꯣꯏꯔꯤꯁꯦ ꯃꯤ ꯃꯌꯥꯝ ꯂꯩ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯅꯤ ꯌꯨꯝ ꯁꯥꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯗ ꯃꯤ ꯄꯤꯛꯅꯤꯛ ꯆꯥꯅꯔꯤ ꯑꯗꯁꯨ ꯃꯤ ꯄꯤꯛꯅꯤꯛ ꯆꯥꯅꯔꯤ ꯃꯣꯏ ꯁꯥꯏꯠꯁꯦ ꯁꯤꯒꯨꯝꯕ ꯇꯨꯔꯦꯟꯁꯦ ꯉꯥꯛꯇꯅꯤ ꯑꯔꯨꯅꯥꯆꯜ ꯁꯥꯏꯠꯇ ꯑꯣꯏꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯃꯥꯏꯁꯦ ꯑꯣ ꯏꯔꯣ ꯃꯣꯏ ꯂꯩꯉꯣꯏꯁꯦ ꯌꯥꯝ ꯐꯖꯩꯗꯤ ꯂꯪꯕꯗ ꯒ꯭ꯔꯦꯁ ꯑꯃ ꯀꯥꯏꯅꯦ ꯏꯔꯕꯣ ꯁꯤ ꯃꯃꯥ ꯔꯤꯜꯁ ꯑꯣꯏꯅ ꯅꯝꯕꯤꯒꯦ ꯁꯥꯡꯅ ꯏꯔꯣ ꯁꯤꯗꯩ ꯈꯥꯂꯤꯗꯨꯒ ꯁꯥꯡꯅ ꯏꯔꯣꯕ ꯐꯣꯇꯣ ꯀꯥꯞꯐꯝ ꯊꯤꯕꯗ ꯍꯣꯔꯦ ꯑꯩ ꯁꯤꯒꯨꯝꯕ ꯃꯐꯝꯒ ꯆꯠꯆꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯗꯁꯨ ꯑꯩꯈꯣꯏ ꯑꯥꯗ ꯆꯠꯅ ꯂꯩꯔꯤꯕ ꯕꯦꯀꯥꯔꯗ ꯒꯥꯔꯤ ꯚꯔꯥ ꯇꯤꯡꯅꯕ ꯂꯥꯛꯏꯅꯤ ꯂꯩꯉꯣꯏ ꯐꯖꯔꯦ ꯃꯌꯥꯝ ꯂꯪꯕ ꯑꯃ ꯌꯥꯎꯏꯉꯣ ꯃꯣꯏ ꯂꯩꯉꯣꯏ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯕ꯭ꯔꯅꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯥꯏꯟ ꯊꯣꯛꯂꯛꯏꯅꯦ ꯂꯩꯉꯣꯏꯁꯤꯗꯒꯤ ꯂꯩꯉꯣꯏ ꯐꯪꯕꯁꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯅꯦ ꯂꯥꯛꯑꯣ ꯁꯤ ꯆꯥꯛ ꯆꯥꯕ ꯁꯤ ꯂꯥꯛꯑꯣ ꯂꯩꯉꯣꯏꯁꯤꯒ ꯐꯝꯃ ꯆꯥꯁꯤꯔ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯨꯅ ꯍꯜꯂꯛꯑꯦꯀꯣ ꯑꯔꯨꯅꯥꯆꯜꯗ ꯂꯥꯛꯑꯒ ꯊꯥꯂꯤ ꯆꯥꯅꯤ ꯍꯥꯏꯕ ꯑꯦꯛꯁꯄꯦꯛꯇꯤ ꯇꯧꯕꯤꯅꯨꯀꯣ ꯃꯌꯥꯝ ꯊꯥꯂꯤꯅꯦ ꯑꯩꯅ ꯆꯥꯔꯨꯕ ꯍꯥꯎꯇꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯍꯪꯒꯥꯝ ꯃꯇꯣꯟꯗꯣ ꯀꯩꯝ ꯌꯥꯎꯗꯅ ꯊꯨꯝ ꯈꯤꯇꯪ ꯈꯛ ꯁꯨꯃꯥꯏꯅ ꯆꯞꯄ ꯊꯥꯗꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯉꯧꯕꯒ ꯍꯋꯥꯏꯅ ꯀꯩꯍꯪ ꯊꯥꯛꯇꯦ ꯃꯣꯏꯒꯤꯁꯦ ꯁꯦꯝ ꯅꯝ ꯁꯥꯏꯗ ꯆꯥꯔꯛꯄꯗꯨꯅꯤ ꯑꯗꯨ ꯑꯂꯨ ꯕꯖꯥꯔꯒ ꯃꯣꯏ ꯊꯥꯂꯤꯗꯣ ꯑꯁꯥꯃꯤꯁꯀꯤ ꯊꯥꯂꯤꯅ ꯌꯥꯝ ꯍꯥꯎꯔꯤꯌꯦ ꯃꯣꯏꯗꯩꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯏꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯛ ꯆꯥꯔꯒ ꯏꯁꯥꯁꯦ ꯅꯍꯥꯛ ꯍꯣꯔꯦꯟ ꯃꯣꯏ ꯕꯖꯥꯔꯗꯣ ꯊꯣꯛꯎꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯍꯥꯛꯇꯪ ꯍꯤꯞꯄꯨꯔꯁꯤ ꯋꯥꯔꯦ ꯑꯍꯤꯡꯁꯨ ꯇꯨꯝꯅꯔꯛꯇꯕꯒꯤ ꯑꯩꯅ ꯆꯪꯉꯛꯑꯦ ꯍꯣꯇꯦꯜꯗ ꯃꯌꯥꯝ ꯍꯣꯇꯦꯜꯗꯒꯤ ꯁꯟꯙꯥꯒꯤ ꯚ꯭ꯌꯨꯅꯤꯀꯣ ꯑꯣꯏꯔꯁꯦ ꯃꯣꯏ ꯁꯥꯏꯠꯁꯦ ꯉꯟꯅ ꯂꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯦ ꯃꯣꯏꯁꯤꯁꯨ ꯄꯨꯡ 6:30 ꯇꯥꯕꯗ ꯗꯨꯀꯥꯟ ꯂꯣꯏ ꯂꯣꯜꯂꯤ ꯍꯥꯏꯀꯣ ꯑꯗꯣ ꯑꯣꯏꯃꯛꯀꯤꯁꯨ ꯂꯣꯟꯈꯔꯦ ꯃꯣꯏꯒꯤꯁꯦ ꯂꯣꯏꯅ ꯁ꯭ꯃꯥꯔꯠ ꯕꯖꯥꯔꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯅꯛꯅꯅꯒꯤ ꯇꯨꯝꯗꯩ ꯇꯨꯝꯃꯨꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯁꯨ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯑꯍꯤꯡ ꯑꯃꯐꯥꯎ ꯊꯨꯝꯃꯛꯇꯦꯕꯀꯣ ꯉꯔꯥꯡ ꯑꯩꯁꯦ ꯃꯇꯝꯁꯨ ꯀꯥꯏꯕ ꯑꯗꯨꯏꯗꯤ ꯗꯤꯌꯥꯁꯨ ꯈꯨꯠꯇ ꯍꯤꯞꯆꯟꯅ ꯂꯩꯔꯦ ꯑꯗꯨꯏ ꯇ꯭ꯔꯦꯟꯗꯨꯅ ꯆꯤꯡ ꯀꯥꯈꯠꯂꯛꯄꯩꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅ ꯑꯗꯣ ꯅꯨꯡꯊꯤꯟ ꯐꯖꯅ ꯇꯨꯝꯃꯨꯔꯦ ꯍꯧꯒꯠꯂꯛꯄꯗ ꯁꯟꯗꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯉꯥꯛꯇꯪ ꯊꯣꯛꯎꯒꯦ ꯇꯧꯔꯤꯅꯦ ꯇꯥꯎꯟ ꯃꯅꯨꯡꯗ ꯃꯌꯥꯝ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯤꯕ ꯀꯣꯝꯂꯥꯁꯤ ꯌꯦꯡꯉꯨꯅꯦ ꯀꯣꯝꯂꯥꯗꯗꯤ ꯐꯖꯅ ꯌꯣꯜꯂꯦ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯑꯦꯄꯜ ꯁꯤꯗ ꯂꯩꯔꯝꯃꯦ ꯀꯣꯝꯂꯥꯁꯤ ꯂꯩꯈꯤꯁꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯁꯨꯝ ꯂꯩꯔ ꯆꯠꯈ꯭ꯔꯁꯤꯔꯣ ꯂꯩꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦꯕ ꯇꯧꯔꯤꯁꯦ ꯃꯄꯥ ꯃꯆꯥꯁꯦ ꯆꯥꯅꯦꯅ ꯆꯪꯉꯛꯑꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝ ꯀꯩꯝ ꯐꯥꯁ ꯐꯨꯗ ꯗꯨꯀꯥꯟ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯉꯛꯄꯅꯤꯕꯣ ꯐꯥꯁ ꯐꯨꯗ ꯗꯨꯀꯥꯟ ꯃꯑꯣꯡ ꯆꯥꯕ ꯑꯃꯐꯥꯎ ꯂꯩꯇꯦꯅꯦ ꯁ꯭ꯋꯥꯏꯁꯦ ꯑꯉꯛꯄꯅꯤ ꯇꯧꯔꯤꯁꯦ
ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯂꯥꯛꯇꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯣꯟꯅꯔꯝꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯅꯦ ꯍꯥꯡꯗꯅ ꯇꯧꯔꯤꯔ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯑꯅꯤꯁꯤꯅꯀꯣ ꯃꯕꯥꯅꯤ ꯀꯩꯅꯣ ꯃꯣꯃꯣꯒ ꯆꯥꯅꯤꯡꯉꯥꯏꯅ ꯊꯤꯔꯨꯕꯀꯣ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯑꯃꯐꯥꯎ ꯂꯩꯍꯧꯗꯕꯒꯤ ꯋꯥꯅꯤ ꯐꯪꯉꯛꯇꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯅꯪ ꯆꯥꯔꯤꯁꯦ ꯀꯔꯤꯅꯣ ꯍꯦꯜꯗꯤ ꯐꯨꯗꯂ ꯖꯪ ꯐꯨꯗꯂ ꯐꯕ꯭ꯔꯥ ꯑꯗ ꯃꯃꯥꯗꯤ ꯀꯣꯐꯤꯅꯤ ꯊꯛꯏꯁꯦ ꯆꯤꯅꯤ ꯌꯥꯎꯗꯕ ꯀꯨꯀꯨꯔꯦ ꯑꯗꯨꯗꯤ ꯃꯃꯥ ꯈꯤꯇꯪꯇꯅꯤ ꯆꯥꯔꯤꯕꯗꯤ ꯑꯆꯥꯎꯕꯗ ꯃꯃꯥꯗꯤ ꯂꯩꯔꯒ ꯆꯥꯗꯦ ꯗꯤꯌꯥꯅ ꯆꯥꯕꯗꯣ ꯈꯤꯇꯪ ꯆꯥꯅꯤꯡꯅ ꯆꯥꯔꯤꯅꯤ ꯅꯪꯒꯤ ꯋꯥꯇꯔꯃꯦꯂꯣꯟꯗꯣ ꯆꯥꯕꯅ ꯐꯠꯇ꯭ꯔꯥ ꯑꯗꯨ ꯊꯛꯇꯣꯏ ꯁꯔꯨꯛ ꯂꯩꯔꯝꯗꯔꯦ ꯍꯥꯎꯕ꯭ꯔꯣ ꯅꯪ ꯆꯤꯛꯀꯟ ꯄꯀꯧꯔꯥꯗꯣ ꯍꯥꯎꯇꯦ ꯌꯨꯝꯗ ꯆꯤꯛꯀꯟ ꯊꯣꯡꯕꯗꯣ ꯀꯔꯝꯕꯅ ꯍꯥꯎꯏ ꯌꯨꯝꯒꯤꯗꯨꯅ ꯍꯥꯎꯕ꯭ꯔꯥ ꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗ ꯀꯩꯁꯨꯝ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯂꯣꯏ ꯕꯟ ꯑꯣꯏꯔꯝꯃꯦ ꯁꯤꯕꯨ ꯄꯨꯡ 9:10 ꯇꯥꯔꯤꯅꯦ ꯁꯤ ꯕꯤꯁꯣꯅꯥꯠꯀ ꯀꯔꯤꯝ ꯈꯦꯠꯅꯗꯦꯍꯦ ꯑꯁ ꯀꯔꯤꯝ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯂꯣꯏ ꯃꯝꯃꯦꯅꯦ ꯀꯗꯣꯝꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯁꯣꯝ ꯁꯥꯏꯗꯀꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯗꯣ ꯃꯥꯊꯣꯏ ꯃꯈꯨꯠ ꯄꯥꯏꯌꯨ ꯀꯔꯤꯝ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯡ 9:10 ꯁꯤꯗꯤ ꯕꯤꯁꯣꯅꯥꯠꯇꯤꯕꯨ ꯗꯦꯟꯖꯔꯅꯤ ꯀꯩꯅꯣ ꯕꯤꯁꯣꯅꯥꯠꯅꯕꯨ ꯄꯨꯡ 9ꯗ ꯈꯔ ꯂꯩ ꯅꯠꯇ꯭ꯔꯥ ꯄꯨꯔꯥ ꯗꯦꯟꯖꯔꯅꯤꯍꯦ ꯁꯤꯗꯤ ꯃꯌꯥꯝ ꯃꯄꯥ ꯃꯆꯥꯒꯤ ꯗꯤꯅꯔꯅꯤꯀꯣ ꯁꯤ ꯍꯣꯇꯦꯜꯁꯤꯗꯩ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯅꯤꯔꯥꯃꯦꯁꯅꯤ ꯁꯤꯅꯤꯁꯦ ꯆꯥꯛ ꯍꯋꯥꯏ ꯊꯣꯡꯕ ꯄꯥꯄꯔ ꯁꯂꯥꯠ ꯑꯣꯏꯔꯝꯒꯅꯤ ꯁꯤꯗ ꯄꯥꯄꯔ ꯑꯀꯪꯕ ꯂꯩꯔꯦ ꯁꯤꯅ ꯁꯂꯥꯠ ꯑꯣꯏꯔꯝꯃꯅꯤ ꯄꯤꯖꯔꯒꯦ ꯗꯤꯌꯥꯁꯦ ꯍꯥꯟꯅ ꯏꯟꯕꯤꯔꯒꯦ ꯑꯝꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦꯗ ꯃꯌꯥꯝ ꯉꯁꯤ ꯅꯣꯡꯃꯒꯤ ꯖꯔꯅꯤꯁꯦ ꯃꯐꯝꯁꯤꯗ